ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯍꯥꯏꯗꯤ ꯅꯣꯛꯅꯤꯡꯉꯤꯔꯣ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯔꯤꯅꯣꯕ? Q&A ꯇꯧꯕꯒꯤ ꯀ꯭ꯋꯦꯁꯟ ꯍꯪꯕ ꯀꯥꯎꯕꯤꯒꯅꯨ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ. Hello ichinaw mayam boygi channel da amukka hanna taramna ukchiri ado mayam bo egi mamangi video do aduduga support tawibagi tamakta nachalbu nachibu nanaubu nasamakki ne na khanna support tawibagi tamakta nungsiba comment tawirakpai tamakta ichinaw mayam punamakpu hanna koknon na thagachari ado ngasise nupido ka pau di mamangi video do di fauna gidre do ngarang di aiga dum pau se fauna reba ado kari hai haibudo ichinaw mayam da adum makatana adum harakya ba ado ga luina na ngasi se aigi mamangi video do adudogi comment kharasu adum pathok cherakya ba adum ichinaw mayam na kari kari eonda hangbirei haibirei ana haibado adum ai comment adum khara pathok cherakya ba ado ichinaw mayam aigi mamangi video do aduduga anambana ko video do ai photo tholakte na hayaba ko do photo tholakta basigi maram se ai harakya ba photo tholakta basigi maram se ai se hagina maunda saungbagi mai senane wakhan se tobham jabam kaisum khangdra ba video se aina shoot toba video do adudo aina dum thangatkhre ba semdabida ado asembadona thamhaudre haidi semba lorga thamidana ko akoina photo ga thambaduga thamidana ado thamhaudre ba eise nungthangda semba lor kakna khotna semba loraga ayukta thamage hana khanna thamawbasena na wakanje punamak kauthoki basena ne sauningbai maiga kauthokhre ba eise adona thamhaudana aina shoot toba video ado aina dum hapkhre ba ado video duga aigi wahai dum asoiba aina hairoidaba wahai haigiba yarasu ichinaw mayamna dum isagi ne khanna he isamaki ichinaw ni ichani icheni ichalni khanna inaw ni khanna adum ngakpiwo bako ado photo do hapkendra haphaudabani ba adugo marum oibana haphaudabani ba semba dugodi photo aduidi bagi voice record aina paisa thagibagi ado dum loinamak hemna thambani ba do haphaudre ba aina ado aidum ase makha tabasiga dum hapakya ba do magi photo dona asini magi photo aduga idi asina ina lupa lising ani pi hibagi slip to asi senia ba do mamangi requestion mobile jadabda mangre have do thagi baidi leraga magi amount to jawramdre ba aduna ni ado comment che paba horage comment che paba loiraga comment khara tani jamde ba comment che paba loiraga do maga pau fauna de ana have do ado ichinaw mayam mafam dasu adum share tawrakke ado aina ngasi isa nungai te ba ngarang dagine kokse kot migraine ai tawi ba do phagi ba do tension lo ba ya de tension lo radi aduni chaba thakpa tumba matam naidradi asumaina hekta tawriya ba aduidi khonse kanna ngangba jade aduidi isai hogna taba jade yamna langba mafam da chatpa yadi ba aise adumaina he isai makon ahoba taraba miga langba khotpa taraba asumain tarodi hekta kokse chi yabane do side angkaktang tani chi sisu aduna isa se ngasidi kharasu nungaitre khon je khanau se nar de nungthang da su isa se ngarangi nungthang se asigu pura tumangamdre ba ise isa se wakhan se na ne mi gi pesa singba ngamdoira ngamoidora mi sina kari harakto no ngahatna chathok to da phangna banina ikai je ba aidi mi gi mamangda mi onda gi lawraga mi na kari harakani kari hairakoi na haba do khanba ikai ba aidi yamna chagira charora mi gi laman to ningdia ba lupatra to rasu aigi khutna tanjara chabado aduna bahut ni aigi di mi onda gi puraga chani khotkane bise wakhan thamjadia ba adumba ngami ga isana talaga chajaba aduni dona isasi yamna nungaite sumba wakan khan basena do iche
ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯨꯅꯨ ꯇꯦꯟꯁꯟ ꯌꯥꯝ ꯇꯧꯅꯨ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯕꯨ ꯌꯥꯝꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯀꯃꯦꯟꯁꯦ ꯄꯥꯕ ꯍꯧꯔꯁꯦꯕ ꯀꯃꯦꯟꯁꯦ ꯄꯥꯕ ꯍꯧꯔꯁꯤ ꯁꯨꯁꯃꯤꯇꯥ ꯑꯍꯣꯡꯕꯝꯅ ꯍꯥꯏꯕ ꯍꯧꯖꯤꯛ ꯗꯨꯃꯥꯏ ꯂꯣꯏꯅ ꯇꯧꯕꯅꯤ ꯁꯤꯁꯥꯏ ꯑꯩ ꯗꯨꯃꯥꯏꯅꯗꯤ ꯂꯣꯏꯅ ꯎꯗ꯭ꯔꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯐꯪꯅꯔꯤꯁꯤꯗꯤ ꯇꯧꯅꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯗꯨꯅꯤꯌꯥꯁꯤꯒ ꯊꯃꯣꯏ ꯀꯟꯕ ꯃꯤꯁꯨ ꯂꯩꯌꯦꯕ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯊꯃꯣꯏ ꯀꯟꯕ ꯃꯤ ꯃꯁꯥꯒꯤ ꯑꯋꯥꯕ ꯃꯤꯉꯣꯟꯗ ꯎꯠꯂꯒ ꯑꯗꯨꯒꯗꯤ ꯃꯤꯒꯤ ꯑꯋꯥꯕꯗꯤ ꯎꯕꯤꯗꯕ ꯑꯗꯨꯝꯕ ꯃꯤ ꯌꯥꯝꯅ ꯂꯩꯔꯝꯒꯅꯤꯁꯨ ꯊꯥꯖꯩ ꯎꯔꯕꯅꯤꯅ ꯍꯧꯖꯤꯛ ꯂꯩꯔꯝꯒꯅꯤꯁꯨ ꯊꯥꯖꯩꯌꯦꯕ ꯁꯣꯏꯗꯅ ꯑꯗꯣ ꯁꯨꯁꯃꯤꯇꯥ ꯑꯍꯣꯡꯕꯝꯅ ꯑꯁꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯑꯗꯨꯏꯗꯤ ꯆꯦ ꯖꯨꯂꯤꯌꯥꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯤꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ ꯑꯗꯣ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥꯗꯨꯁꯨ ꯑꯐꯕꯗꯤ ꯑꯣꯏꯔꯔꯣই ꯑꯗꯣ ꯌꯥꯝ ꯈꯜꯂꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯋꯥꯁꯦ ꯇꯥꯕꯗ ꯑꯗꯨꯅꯤ ꯆꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯗꯤ ꯑꯁꯨꯝꯕ ꯅꯨꯡꯉꯥꯏꯇꯕꯁꯦ ꯈꯜꯂꯨꯕꯗ ꯋꯥꯈꯜꯁꯦ ꯍꯥꯏꯗꯤ ꯋꯥꯈꯜ ꯈꯟꯕ ꯀꯜꯂꯦꯕ ꯍꯥꯏꯗꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯀꯨꯏꯗꯤ ꯀꯨꯏꯁꯜꯂꯛꯑꯦ ꯌꯦꯡꯉꯣ ꯆꯍꯤ 1.5 ꯐꯥꯔꯦ ꯃꯥꯅ ꯃꯊꯣꯏ ꯄꯤꯔꯛꯇꯕ ꯃꯃꯥꯡꯗꯗꯤ ꯄꯤꯅ ꯂꯥꯛꯑꯦꯕ ꯑꯗꯨꯒꯤ ꯄꯤꯔꯛꯇꯕꯁꯤꯅ ꯆꯍꯤ 1.5 ꯐꯥꯔꯕ ꯑꯗꯨꯒ ꯃꯍꯨꯠꯀ ꯄꯨꯜꯂꯒꯅꯦꯕ 15,000ꯁꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯆꯥꯎꯖꯕ ꯑꯦꯃꯥꯎꯟꯠꯅꯦꯕ 15,000 ꯀꯥꯏꯅ ꯍꯥꯏꯁꯦ ꯂꯩꯖꯗꯕ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯆꯥꯎꯖꯩꯌꯦꯕ 15,000 ꯀꯥꯏꯁꯦ ꯃꯥꯏ 15,000 ꯀꯥꯏꯗꯣ ꯑꯩ ꯅꯨꯄꯥꯒꯤ ꯕꯦꯇꯣꯟꯕ ꯑꯣꯏꯔꯣ 15,000 ꯍꯥꯏꯁꯦ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯖꯩꯌꯦꯕ ꯑꯩꯒꯤꯗꯤ ꯑꯁꯤꯅꯤ ꯃꯣꯏꯒꯤ ꯆꯩꯔꯥꯛꯁꯤꯗꯤ ꯏꯁꯣꯔꯅ ꯑꯗꯨꯝ ꯈꯪꯉꯦ ꯇꯧꯒꯗꯕ ꯑꯩꯗꯤ ꯇꯧꯔꯦ ꯑꯩꯁꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯎꯔꯨꯕꯗꯨꯅ ꯑꯣꯏ ꯃꯥꯅꯦ ꯑꯩꯒꯤ ꯑꯂꯥꯟꯕꯁꯦ ꯃꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯎꯔꯨꯕ ꯉꯝꯁꯨ ꯉꯝꯗꯦ ꯑꯗꯨꯅꯤ ꯀꯩꯗꯧꯅꯤ ꯑꯗꯨꯅꯤ ꯏꯁꯣꯔꯅ ꯎꯔꯦ ꯃꯣꯏꯒꯤ ꯑꯐꯕ ꯑꯣꯏꯗꯣꯏꯔꯥ ꯑꯣꯏꯔꯣꯏꯗꯣꯏꯔꯥ ꯍꯥꯏꯗꯨꯗꯤ ꯏꯁꯣꯔꯅ ꯈꯪꯉꯦ ꯑꯗꯨꯏꯗꯤ ꯆꯦ ꯀꯁꯥꯔ ꯅꯤꯉꯣꯜꯅ ꯍꯪꯉꯛꯑꯦꯕ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯥꯛꯅ ꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯌꯦ ꯎꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯃꯥꯅ ꯎꯅꯕ ꯍꯥꯏꯅ ꯁꯦꯝꯕꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯎꯔꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯔꯦ ꯑꯩꯒꯤꯗꯤ ꯎꯔꯗꯤ ꯃꯥꯅ ꯈꯪꯉꯝꯃꯅꯤ ꯃꯥꯅ ꯄꯤꯗꯕꯩꯗꯃꯛꯇ ꯑꯩꯅ ꯀꯩꯗꯧꯋꯤ ꯑꯗꯨꯃꯛꯇꯤ ꯖꯍꯥ ꯇꯧꯅꯤꯡꯕ ꯇꯧ ꯃꯥꯏ ꯃꯃꯥꯅꯁꯨ ꯅꯣꯏ ꯖꯍꯥ ꯇꯧꯅꯤꯡꯕ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤꯅ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯃꯦ ꯅꯍꯥꯟꯗꯩꯗꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯐꯝꯗ ꯑꯁꯨꯃꯥꯏꯅ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯀꯤ ꯃꯔꯝꯗ ꯑꯩ ꯁꯤꯌꯔ ꯇꯧꯗꯕꯅꯦꯕ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯅꯁꯨ ꯇꯧꯅꯤꯡꯕ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯐꯝꯗꯁꯨ ꯑꯗꯨꯝ ꯈꯪꯍꯟꯅꯤꯡꯉꯦ ꯑꯩꯅ ꯑꯁꯨꯝꯕ ꯃꯤꯁꯤꯁꯨ ꯂꯩꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯐꯝꯒꯤꯗꯁꯨ ꯄꯨꯝꯅꯃꯛ ꯂꯩꯅꯩ ꯅꯠꯇꯅꯦꯕ ꯀꯃꯦꯟ ꯑꯅꯝꯕ ꯁꯨꯃꯥꯏꯅ ꯂꯥꯛꯏꯑꯕ ꯏꯆꯦꯕꯨ ꯍꯥꯏꯔꯁꯨ ꯏꯅꯥꯎꯕꯨ ꯍꯥꯏꯔꯁꯨ ꯏꯆꯜꯕꯨ ꯍꯥꯏꯔꯁꯨ ꯑꯩꯉꯣꯟꯗꯁꯨ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯄꯨꯁꯟꯈ꯭ꯔꯒ ꯄꯤꯔꯛꯇꯦ ꯑꯗꯨꯅꯤ ꯇꯥꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯊꯦꯛꯀꯤꯗꯤ ꯁꯨꯃꯥꯏꯅ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯑꯣꯏꯔꯝꯒꯅꯤꯕ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯩ ꯀꯩꯒꯤꯅꯣ ꯍꯥꯏꯗꯅ ꯄꯨꯟꯁꯤꯗ ꯑꯩ ꯅꯥ ꯄꯥꯏꯔꯦ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯔꯔꯣꯏ ꯃꯥꯏ ꯃꯆꯥꯒꯤ ꯅꯦꯅ ꯈꯟꯅ ꯇꯧꯔꯨꯕꯗꯣ ꯑꯔꯥꯟꯕ ꯑꯁꯤꯒ ꯑꯣꯏꯔꯝꯃꯦ ꯑꯩꯉꯣꯟꯗ ꯑꯗꯨ ꯃꯥꯏ ꯋꯥꯈꯜꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯛꯁꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯏꯆꯦ ꯀꯁꯥꯔ ꯅꯤꯉꯣꯜ ꯑꯃꯨꯛ ꯀꯃꯦꯟ ꯇꯧꯔꯛꯑꯦꯕ ꯅꯪꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯈꯪꯍꯟꯒꯅꯨ ꯍꯥꯏꯕꯗꯣ ꯀꯔꯤꯒꯤ ꯌꯥꯔꯤꯅꯣ ꯅꯨꯄꯥ ꯈꯪꯍꯟꯗꯕ ꯊꯕꯛꯅꯤ ꯑꯩꯗꯤ ꯌꯥꯔꯣꯏꯕꯣ ꯆꯨꯝꯃꯤ ꯆꯦꯅ ꯍꯥꯏꯁꯦ ꯆꯦ ꯀꯁꯥꯔ ꯅꯤꯉꯣꯜꯅ ꯍꯥꯏꯁꯦ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯃꯥꯏ ꯅꯨꯄꯥ ꯈꯪꯍꯟꯗꯅ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯨꯕꯁꯦ ꯈꯪꯍꯟꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯑꯁꯤꯁꯤꯒ ꯄꯨꯂꯞ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕꯅꯤ나 마ꯒꯤꯁꯨ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯑꯗꯨꯝ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯤ나 ꯑꯗꯨꯅ 마ꯒꯤ ꯑꯋꯥꯕꯗ ꯎꯔꯒ ꯈꯪꯍꯟꯒꯅꯨꯅ ꯍꯥꯏꯔꯁꯨ ꯃꯉꯣꯟꯗ ꯑꯩꯅ ꯊꯥꯖꯕ ꯑꯃ ꯊꯝꯃꯨꯕꯗꯣ ꯑꯗꯣ ꯊꯥꯖꯕꯗꯣ ꯑꯃ ꯊꯝꯃꯨꯕꯗꯣꯅꯤ ꯑꯗꯨꯒꯅꯦꯕ ꯑꯩꯅ ꯂꯥꯟꯒ꯭ꯔꯤꯁꯦ 마ꯒꯤ ꯊꯥꯖꯕ ꯊꯝꯃꯨꯕꯁꯦ ꯑꯁꯤꯁꯤꯒꯅꯦꯕ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯂꯥꯟꯕ ꯑꯣꯏꯈꯤꯕꯁꯦ ꯃꯥꯏ ꯅꯨꯄꯥ ꯈꯪꯍꯟꯗꯅ ꯄꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯄꯤꯔꯨꯕꯁꯦ ꯍꯥꯏꯗꯤ ꯃꯥꯅ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯄꯤꯅꯤ ꯃꯥꯏ ꯅꯨꯄꯥ ꯈꯪꯍꯟꯒꯅꯨ ꯑꯗꯨꯝ ꯄꯤꯌꯨ ꯍꯥꯏꯅ ꯄꯤꯔꯨꯕꯁꯦ ꯑꯁꯤꯒꯅꯤ ꯑꯂꯥꯟꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯥ ꯄꯥꯏꯔꯦ ꯃꯤꯒꯤ ꯀꯩꯅꯣꯗꯤ ꯑꯩ ꯑꯁꯨꯃꯥꯏꯅ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯔꯔꯣꯏꯅ ꯈꯜꯂꯦ ꯃꯥꯒꯤ ꯃꯇꯦꯡ ꯑꯁꯨꯃꯥꯏꯅ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯂꯩꯖꯗꯕ ꯑꯃꯗ ꯃꯇꯦꯡ ꯇꯧꯕꯅ ꯐꯩꯌꯦꯕ
ꯂꯩꯖꯗꯕ ꯑꯃꯗ ꯄꯤꯈꯤꯕ ꯍꯥꯏꯁꯤꯗꯤ ꯃꯉꯣꯟꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯐꯪꯕꯒꯤ ꯑꯁꯥ ꯑꯃꯗꯤ ꯊꯝꯃꯣꯏꯑꯕ ꯑꯩꯅ ꯃꯉꯣꯟꯗ ꯑꯩꯒꯤ ꯂꯩꯖꯕꯗꯣ ꯃꯉꯣꯟꯗ ꯃꯇꯦꯡ ꯇꯧꯈꯤꯕꯗꯨꯅ ꯑꯩꯒꯤ ꯑꯐꯕ ꯑꯣꯏꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯂꯩꯖꯗꯕꯗꯨꯒ ꯇꯧꯈꯤꯕꯅ ꯐꯩꯌꯦꯕ ꯑꯗꯣ ꯃꯥꯒꯤꯁꯤꯅ ꯃꯥꯒꯤ ꯃꯆꯥꯗꯨꯒ ꯃꯆꯥꯒꯤꯗꯃꯛꯇꯅꯦꯅ ꯍꯥꯏꯕꯗꯨꯒ ꯑꯩꯅ ꯃꯇꯦꯡ ꯇꯧꯈꯤꯕꯁꯦ ꯃꯥꯏ ꯅꯨꯄꯥ ꯈꯪꯍꯟꯗꯅ ꯑꯁꯦꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯒꯤ ꯐꯠꯇꯕ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒꯗꯤ ꯑꯃꯨꯛꯀ ꯍꯟꯅꯗꯤ ꯇꯧꯔꯔꯣꯏ ꯑꯁꯨꯃꯥꯏꯅ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯂꯩꯖꯗꯕ ꯑꯃꯗ ꯇꯧꯕꯗ ꯐꯩꯌꯦꯅ ꯈꯜꯂꯦꯕ ꯑꯩꯁꯨ ꯑꯗꯨꯅꯤ ꯏꯆꯦꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩ ꯃꯇꯨꯡꯗꯩꯗꯤ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯒꯤ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯇꯧꯔꯔꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯗ ꯑꯗꯨꯝ ꯇꯦꯡꯕꯥꯟꯕꯅꯤꯅ ꯏꯁꯥꯗ ꯄꯥꯟꯕꯅꯤꯅ ꯈꯪꯉꯦꯕ ꯑꯩꯗꯤ ꯑꯦꯝꯅꯁꯨ ꯋꯥꯈꯜ ꯊꯦꯟꯖꯕ ꯃꯤꯅꯦꯕ ꯃꯤꯅ ꯋꯥꯍꯩ ꯑꯃ ꯍꯦꯟꯈꯤꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯈꯪꯍꯧꯗꯦꯕ ꯑꯩꯗꯤ ꯑꯗꯨꯅ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯔꯔꯣꯏ ꯀꯣꯅꯣꯗꯤꯟ ꯑꯗꯨꯒꯒꯤꯗꯤ ꯆꯦ ꯔꯣꯕꯤꯇꯥꯅ ꯀꯃꯦꯟ ꯇꯧꯔꯛꯑꯦ ꯀꯕꯤꯇꯥꯒꯤ ꯄꯤꯛ ꯎꯔꯗꯤ ꯈꯪꯒꯗꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯃꯤ ꯌꯥꯝꯅ ꯐꯠꯇꯦ ꯃꯤꯒꯤ ꯑꯋꯥꯕ ꯎꯔꯒ ꯏꯁꯥꯗ ꯑꯋꯥꯕ ꯅꯪꯉꯤ ꯀꯞꯀꯅꯨ ꯃꯊꯪ ꯂꯥꯛꯄꯗ ꯃꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯣꯏ ꯑꯗꯣ ꯃꯥꯒꯤ ꯄꯤꯛꯇꯣ ꯆꯦ ꯑꯩꯅꯅꯦ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯗꯣꯏꯅꯦꯕ ꯃꯥꯒꯤ ꯄꯤꯛꯇꯣ ꯑꯩꯅꯅꯦ ꯑꯦꯗꯤꯠ ꯇꯧꯅ ꯊꯝꯃꯒ ꯀꯛꯅ ꯈꯣꯠꯅ ꯊꯝꯃꯒ ꯊꯝꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯍꯥꯏꯗꯤꯅꯦ ꯐꯣꯇꯣ ꯊꯝꯕ ꯃꯐꯝꯗꯨꯒ ꯊꯝꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯀꯣꯛꯁꯦ ꯍꯥꯏꯗꯤ ꯋꯥꯈꯜꯁꯦ ꯀꯗꯣꯂꯣꯝꯗ ꯈꯟꯕꯅꯣ ꯑꯩꯁꯦ ꯏꯊꯟꯇꯅꯦ ꯍꯥꯏꯗꯤ ꯉꯥꯎꯒꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯈꯠꯂꯦꯕ ꯏꯊꯟꯇ ꯍꯥꯏꯗꯤ ꯋꯥꯈꯜ ꯈꯟꯃꯟꯕꯁꯤꯅꯅꯦ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯁꯤꯅꯁꯨ ꯈꯟꯕ ꯍꯦꯜꯂꯤꯅꯦꯕ ꯑꯩꯅ ꯇꯧꯔꯨꯕꯁꯤꯅ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯔꯨꯕꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯏꯀꯥꯏꯕ ꯐꯪꯕ ꯑꯣꯏꯔꯦꯕ ꯑꯩꯁꯦ ꯑꯗꯨꯅꯅꯦꯕ ꯃꯥꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯀꯛꯅ ꯈꯣꯠꯅ ꯊꯝꯍꯧꯔꯒ ꯁꯦꯝꯍꯧꯗꯕ ꯀꯛꯅ ꯈꯣꯠꯅ ꯊꯝꯃꯒ ꯐꯣꯇꯣ ꯊꯝꯁꯤꯒꯅꯦ ꯊꯝꯍꯧꯗ꯭ꯔꯕ ꯑꯩꯅ ꯑꯗꯩ ꯅꯣꯡꯉꯥꯜꯂꯒ ꯏꯆꯥꯅꯨꯄꯥ ꯁ꯭ꯀꯨꯜꯗ ꯊꯤꯟ ꯆꯠꯄꯗ ꯑꯗꯨꯒꯤ ꯑꯞꯂꯣꯗ ꯇꯧꯕꯅꯦꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯠ ꯇꯧꯕ ꯚꯤꯗꯤꯑꯣꯗꯨꯅꯦꯕ ꯑꯩꯅ ꯁꯦꯝꯗꯕ ꯚꯤꯗꯤꯑꯣ ꯑꯗꯨꯏꯗꯨꯅꯦꯕ ꯊꯥꯡꯒꯠꯈ꯭ꯔꯤꯁꯦ ꯑꯁꯦꯡꯕꯗꯨꯅ ꯂꯩꯍꯧꯔꯒ ꯃꯤꯒꯤ ꯑꯋꯥꯕ ꯎꯔꯒ ꯏꯁꯥꯗ ꯑꯋꯥꯕ ꯅꯪꯉꯦ ꯍꯥꯏꯕꯁꯦ ꯑꯁꯤꯗꯤ ꯑꯆꯨꯝꯕꯅꯤ ꯃꯤꯒꯤ ꯑꯋꯥꯕ ꯎꯔꯨꯕꯁꯤꯅ ꯍꯧꯖꯤꯛ ꯑꯩ ꯏꯁꯥꯗ ꯑꯋꯥꯕ ꯅꯪꯉꯦ ꯑꯩ ꯏꯁꯥ ꯍꯧꯖꯤꯛ ꯏꯊꯟꯇꯕꯧ ꯑꯩ ꯏꯁꯥꯒꯤ ꯀꯣꯛ ꯆꯤꯛꯄ ꯐꯔꯨꯔꯕ ꯑꯣꯟꯊꯣꯛ ꯋꯥꯅ ꯏꯁꯥꯗ ꯅꯥꯕ ꯍꯥꯏꯁꯦ ꯏꯁꯥꯅ ꯈꯪꯉꯤ ꯑꯩꯅ ꯅꯥꯔꯒ ꯃꯤꯅ ꯌꯥꯎꯕꯤꯗꯣꯏ ꯅꯠꯇꯦꯕ ꯑꯗꯣ ꯑꯩꯗꯤ ꯃꯤꯒꯤ ꯑꯅꯥꯕꯗꯨꯒ ꯌꯥꯎꯔꯕꯅꯤꯅ ꯑꯩꯒꯤ ꯑꯅꯥꯕꯁꯤꯒꯗꯤ ꯀꯅꯥꯝ ꯌꯥꯎꯕꯤꯅꯤꯡꯉꯥꯏ ꯂꯥꯛꯇ꯭ꯔꯦꯕ ꯑꯁꯤ ꯇꯥꯔꯦꯕ ꯋꯥꯔꯤꯁꯦ ꯑꯗꯣ ꯃꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯣꯅ ꯍꯥꯏꯁꯦ ꯆꯦꯅ ꯑꯗꯣ ꯃꯣꯏꯒꯤ ꯌꯨꯝꯗ ꯆꯠꯄꯁꯦ ꯑꯩ ꯍꯧꯖꯤꯛ ꯐꯤꯕꯝꯁꯦ ꯈꯇꯪꯗꯤ ꯆꯥꯗ꯭ꯔꯤ ꯏꯉꯥꯡꯁꯨ ꯑꯦꯛꯖꯥꯝ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆꯇ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯇꯥꯕꯅꯤꯅ ꯆꯠꯂꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆꯇ ꯑꯗꯨꯋꯥꯏꯗ ꯆꯠꯀꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯅꯨꯄꯥ ꯑꯣꯏꯅ ꯄꯩꯁꯥ ꯂꯧꯔꯨꯕ ꯍꯅꯨꯕꯗꯣ ꯑꯗꯨꯒꯤ ꯑꯣꯏꯅ ꯃꯣꯏ ꯑꯅꯤꯁꯦ ꯄꯨꯜꯂꯒ ꯑꯣꯏꯅ ꯆꯠꯍꯜꯂꯅꯤ ꯑꯩꯗꯤ ꯆꯠꯄ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯃꯣꯏ ꯑꯅꯤ ꯑꯣꯏꯅ ꯆꯠꯍꯜꯂꯅꯤ ꯑꯗꯨꯒꯤꯗꯤ ꯂꯥꯏꯔꯥ 621ꯅꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯦ ꯆꯦ ꯑꯩꯁꯨ ꯇꯧꯈ꯭ꯔꯦꯀꯣ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯄꯅꯦ ꯑꯩꯁꯨ ꯅꯨꯃꯤꯠ 5 ꯋꯥꯏꯒꯦꯅ ꯈꯨꯗꯛꯇ ꯂꯥꯛꯑꯒ ꯃꯤꯒꯤ ꯁꯅꯥ ꯂꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯍꯤ ꯐꯥꯔꯦ ꯄꯤꯔꯛꯇ꯭ꯔꯤ ꯌꯨꯝꯒꯤ ꯃꯤꯅ ꯄꯤꯊꯣꯛꯎꯕꯩ ꯉꯥꯡꯅꯕꯗ ꯂꯣꯏꯔꯦ ꯑꯁꯤꯅꯤ ꯏꯆꯦ ꯍꯥꯏꯗꯣꯏꯔꯥ ꯏꯆꯜ ꯍꯥꯏꯗꯣꯏꯔꯥ ꯂꯥꯏꯔꯁꯦꯅ ꯍꯥꯏꯔꯛꯏꯁꯦ ꯑꯁꯤꯅꯤ ꯅꯪꯁꯨ ꯀꯩꯅꯣꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯔꯅꯨ ꯑꯩꯁꯨ ꯃꯤꯒꯤ ꯃꯇꯦꯡ ꯍꯥꯏꯕꯗꯣ ꯑꯁꯤ ꯍꯟꯗꯛꯀꯤꯁꯤꯅ ꯅꯥ ꯄꯥꯏꯔꯦ ꯀꯩꯅꯣꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯍꯥꯏꯕꯗꯣ ꯇꯧꯔꯔꯣꯏ ꯇꯧꯅꯤ ꯃꯇꯦꯡ ꯑꯩꯅ ꯃꯇꯦꯡ ꯇꯧꯔꯨꯒꯅꯤ ꯇꯧꯔꯣꯏ ꯍꯥꯏꯕꯁꯦ ꯃꯤꯁꯦ ꯃꯁꯛ ꯈꯪꯅ ꯐꯖꯅ ꯃꯇꯦꯡ ꯇꯧꯒꯗꯕ ꯅꯨꯡꯗꯅ ꯐꯠꯇ꯭ꯔꯒ ꯃꯄꯥꯟꯗꯅ ꯑꯐꯕ ꯁꯥꯕ ꯑꯁꯨꯝꯕ ꯃꯤꯒꯤꯗꯤ ꯀꯩꯅꯣꯗꯤ ꯃꯇꯦꯡ ꯇꯧꯔꯨꯅꯨ ꯃꯇꯦꯡ ꯇꯧꯕ ꯍꯥꯏꯁꯦ ꯂꯩꯖꯗꯕ ꯃꯤ ꯂꯩꯗꯅ ꯑꯗꯨꯝꯕ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯒ ꯑꯣꯏꯅ ꯇꯧꯔꯣ ꯑꯩꯁꯨ
ꯃꯥꯌꯣꯛꯅꯔꯒ ꯈꯪꯉꯦ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯇꯥꯔꯦ ꯑꯩꯒꯤꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯄꯤꯊꯣꯛꯎꯔꯕꯅꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯦ ꯑꯋꯥꯕ ꯑꯗꯨꯅ ꯏꯁꯥꯗꯁꯨ ꯇꯦꯡꯕꯥꯜꯂꯦ ꯏꯁꯥꯁꯦ ꯍꯧꯖꯤꯛ ꯀꯣꯛ ꯆꯤꯛꯄ ꯈꯣꯠꯄ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯦ ꯇꯨꯝꯕ ꯉꯝꯗꯗꯅꯅꯦ ꯑꯩꯗꯨ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯍꯥꯄꯛꯀꯦꯕ ꯅꯨꯡꯗꯥꯡꯁꯦ ꯑꯃ ꯇꯨꯝꯕ ꯉꯝꯗꯦ ꯆꯥꯛꯁꯨ ꯆꯥꯗꯦꯕ ꯑꯩꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯅꯦ ꯀꯣꯛꯁꯦ ꯁꯥꯏꯠ ꯑꯃ ꯆꯤꯛꯅ ꯂꯩꯔꯤꯑꯕ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯤꯅꯅꯦ ꯑꯁꯤꯅꯤ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯇꯧꯔꯨꯕ ꯍꯥꯏꯁꯤꯅ ꯀꯔꯤ ꯄꯥꯜꯂꯤ ꯏꯁꯥꯅ ꯀꯔꯤ ꯇꯦꯡꯕꯥꯜꯂꯤ ꯍꯥꯏꯕꯗꯣ ꯑꯁꯤꯅꯤ ꯆꯥꯅꯤꯡꯗꯦ ꯃꯌꯥꯝ ꯋꯥꯈꯜ ꯃꯌꯥꯝꯁꯤꯅ ꯀꯣꯛꯁꯦ ꯁꯨꯝꯕ ꯇꯦꯟꯁꯟ ꯃꯌꯥꯝꯁꯤꯅꯅꯦ ꯁꯥꯏꯠ ꯑꯃꯈꯛꯇꯪ ꯍꯥꯟꯅꯒꯤ ꯃꯥꯏꯒ꯭ꯔꯦꯟ ꯀꯣꯛ ꯆꯤꯛꯄ ꯁꯥꯏꯠ ꯑꯃꯈꯛ ꯀꯣꯛ ꯆꯤꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯍꯧꯒꯠꯂꯛꯑꯦ ꯑꯃꯨꯛꯀ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯀꯣꯛ ꯆꯤꯛꯄꯁꯦ ꯇꯨꯝꯕ ꯆꯥꯕ ꯀꯔꯤꯝ ꯈꯪꯗꯦꯕ ꯁꯤꯅ ꯃꯤꯠ ꯃꯈꯥꯒꯁꯦ ꯎꯕ꯭ꯔꯥ ꯃꯤꯠ ꯃꯈꯥꯒꯁꯦ ꯂꯣꯏꯅꯃꯛ ꯗꯥꯔꯛ ꯁꯔꯀꯜ ꯑꯣꯏꯔꯤꯁꯦ ꯀꯣꯛꯁꯤꯁꯨ ꯁꯥꯏꯠ ꯑꯃꯈꯛ ꯆꯤꯛꯄꯅ ꯆꯥꯛ ꯂꯥꯝꯃꯁꯨ ꯆꯥꯛ ꯆꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯑꯗꯨꯅ ꯂꯩꯔꯁꯨ ꯀꯩꯅꯣꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯔꯅꯨ ꯇꯧꯔꯁꯨ ꯃꯤꯁꯦ ꯐꯖꯅ ꯃꯁꯛ ꯈꯪꯉꯒ ꯃꯇꯦꯡ ꯇꯧꯕꯤꯔꯣꯕ ꯑꯗꯩꯗꯤ ꯍꯨꯏꯔꯦꯝ ꯑꯅꯤꯃ ꯃꯥꯅ ꯍꯥꯏꯅ ꯃꯤꯉꯣꯟꯗ ꯂꯥꯏꯅ ꯊꯥꯖꯅꯨ ꯆꯨꯝꯃꯦ ꯑꯅꯤꯃꯁꯤꯅꯤ ꯃꯤꯉꯣꯟꯗ ꯑꯩꯅ ꯂꯥꯏꯅ ꯊꯥꯖꯔꯨꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯀꯨꯏꯅ ꯆꯍꯤ 2-3 ꯂꯣꯏꯅꯔꯛꯅ ꯇꯤꯟꯅꯔꯛꯄ ꯃꯤꯅꯤꯅ ꯑꯩꯅ ꯌꯥꯡꯅ ꯊꯥꯖꯔꯨꯕ ꯍꯥꯏꯇꯥꯔꯦ ꯃꯥꯛꯇꯤ ꯅꯨꯡꯗꯅ ꯑꯃ ꯃꯄꯥꯟꯗꯅ ꯑꯃ ꯑꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯦ ꯑꯗꯩꯗꯤ ꯃꯦꯃꯤꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯦꯜ ꯂꯧꯁꯤꯟꯈꯤꯕ ꯃꯤꯅ ꯆꯥꯎꯔꯕꯅꯦ ꯆꯨꯝꯃꯦ ꯃꯦꯃꯤ ꯅꯪꯒꯤ ꯋꯥ ꯇꯥꯔ ꯅꯣꯛꯄ ꯍꯥꯏꯗꯨꯅꯤ ꯀꯩꯗꯧꯅꯤ ꯁꯥꯎꯅꯤꯡꯕ ꯅꯥꯀꯟ ꯑꯃꯗ ꯊꯝꯃꯒ ꯅꯪꯅ ꯍꯥꯏꯕꯁꯦ ꯅꯣꯛꯄ ꯍꯥꯏꯗꯨꯅꯤ ꯁꯦꯜ ꯂꯧꯕ ꯃꯤꯅ ꯍꯦꯟꯅ ꯆꯥꯎꯔꯦ ꯄꯤꯈꯤꯕ ꯑꯋꯥꯕ ꯇꯥꯍꯧꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯋꯥꯕ ꯇꯥ ꯂꯩꯍꯧꯔꯦ ꯋꯥꯈꯜ ꯂꯩꯅꯥ ꯊꯨꯡꯅ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏꯅ ꯑꯗꯩ ꯂꯧꯕ ꯃꯤꯅ ꯅꯨꯡꯉꯥꯏ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯩ ꯂꯩꯈꯔꯦ ꯋꯥꯈꯜ ꯊꯦꯟꯕ ꯃꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯃꯤꯒꯤ ꯑꯋꯥꯕ ꯖꯦꯡꯕ ꯉꯝꯗꯕ ꯂꯩꯖꯗꯕ ꯎꯕ ꯉꯝꯗꯕ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯂꯩꯅꯥ ꯆꯨ ꯂꯩꯍꯧꯔꯦ ꯑꯗꯨꯒꯩꯗꯤ ꯊꯣꯏꯕ ꯅꯤꯂꯤ ꯕ꯭ꯂꯣꯛꯁꯅ ꯍꯥꯏꯔꯤꯕ ꯊꯣꯏꯕ ꯅꯤꯂꯤꯅ ꯍꯥꯏꯕ ꯃꯇꯨꯅ ꯂꯧꯔꯤꯗꯣ ꯃꯋꯥꯅ ꯂꯧꯕꯒ ꯆꯞ ꯃꯥꯟꯅꯩꯌꯦꯅ ꯑꯗꯣ ꯅꯤꯂꯤ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏꯅꯗꯤ ꯈꯜꯂꯤ ꯃꯇꯨꯅ ꯂꯧꯕꯁꯦ ꯃꯋꯥꯅ ꯂꯧꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯑꯃꯗ ꯂꯩꯃꯤꯟꯅꯔꯤꯁꯦ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯕꯁꯦ ꯃꯇꯩ ꯃꯅꯥꯎꯅꯤ ꯑꯗꯨꯒꯤꯗꯤ ꯃꯆꯥꯒꯤ ꯇꯥꯔꯛꯄꯗ ꯃꯇꯨꯅ ꯃꯋꯥꯗ ꯈꯪꯍꯟꯗꯅ ꯂꯧꯔꯁꯨ ꯃꯋꯥꯅ ꯁꯤꯡꯕꯤꯅꯦꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯅ ꯑꯐꯕ ꯊꯕꯛ ꯑꯇꯣꯞꯄꯗ ꯆꯥꯊꯣꯛꯈ꯭ꯔꯦ ꯈꯣꯠꯇꯣꯛꯈ꯭ꯔꯦ ꯀꯣꯏꯊꯣꯛꯎꯔꯦꯅ ꯍꯥꯏꯗꯤ ꯋꯥ ꯑꯃꯅꯦꯕ ꯃꯆꯥꯒꯤ ꯂꯥꯏꯌꯦꯡꯕꯩꯗꯃꯛꯇ ꯂꯧꯈꯤꯕ ꯄꯩꯁꯥꯅꯤ ꯑꯗꯣ ꯃꯋꯥꯅ ꯁꯤꯡꯕꯤꯕꯒꯤ ꯑꯁꯥ ꯑꯃꯗꯤ ꯂꯩꯅ ꯑꯗꯣ ꯃꯣꯏꯒꯤꯁꯤꯗꯤ ꯀꯔꯤ ꯍꯥꯏꯕꯅꯤ ꯃꯇꯩ ꯃꯅꯥꯎ ꯅꯠꯇ꯭ꯔ ꯃꯥꯅꯦ ꯑꯗꯨꯅ ꯇꯧꯔꯤꯃꯤ ꯅꯣꯛꯄ ꯁꯔꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯩꯗꯤ ꯕꯤꯀꯤ ꯒꯦꯃꯤꯡꯅ ꯀꯃꯦꯟ ꯇꯧꯔꯛꯑꯦ ꯑꯩ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯑꯩꯁꯦ ꯁꯤꯂꯣꯡ ꯃꯦꯘꯥꯂꯌꯥꯗ ꯂꯩ ꯑꯗꯩꯗꯤ ꯆꯦ ꯑꯅꯨꯅ ꯀꯃꯦꯟ ꯇꯧꯔꯛꯑꯦ ꯃꯣꯅꯤꯇꯥ ꯃꯤ ꯍꯥꯏꯁꯦ ꯌꯥꯝ ꯊꯥꯖꯔꯨꯕ ꯌꯥꯗꯦ ꯍꯥꯏꯗꯣ ꯑꯁꯤꯅꯤ ꯆꯨꯝꯃꯦ ꯆꯦ ꯑꯅꯨ ꯃꯤ ꯍꯥꯏꯁꯦ ꯐꯠ ꯂꯥꯎꯅ ꯊꯥꯖꯕ ꯌꯥꯗꯦ ꯑꯩꯗꯤ ꯃꯤꯁꯦ ꯐꯠ ꯂꯥꯎꯅ ꯌꯥꯝꯅ ꯊꯥꯖꯒꯜꯂꯦꯕꯀꯣ ꯊꯥꯖꯔꯨꯕ ꯑꯁꯤꯅ ꯑꯩ ꯍꯧꯖꯤꯛ ꯑꯋꯥꯕ ꯇꯥꯔꯦ ꯇꯨꯡꯗꯒꯤꯗꯤ ꯆꯦꯛꯁꯤꯜꯂꯅꯤ ꯃꯤ ꯍꯥꯏꯁꯦ ꯃꯥꯌꯣꯛꯅꯗ꯭ꯔꯤꯉꯩ ꯈꯪꯗꯦ ꯍꯥꯏꯗꯣ ꯃꯥꯌꯣꯛꯅꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯩꯗꯤ RK ꯃꯩꯇꯩꯅ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯤꯕꯗ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯨ ꯃꯥꯡꯖꯧꯅꯅ ꯌꯥꯝꯅ ꯈꯜꯂꯨꯅ ꯍꯥꯏꯕꯁꯦ ꯑꯩꯅꯁꯨ ꯈꯜꯍꯧꯗꯕ ꯑꯗꯨꯅꯁꯨ ꯑꯣꯏꯅꯤ ꯆꯨꯝꯃꯤ RKꯅ ꯍꯥꯏꯁꯦ ꯑꯩꯅꯁꯨ ꯈꯜꯍꯧꯗꯕ ꯑꯗꯨꯅꯅꯤ ꯑꯗꯨꯒꯤꯗꯤ ꯈꯜꯍꯧꯗꯕ ꯍꯥꯏꯁꯤꯅꯁꯨ ꯀꯃꯥꯏꯅ ꯑꯣꯏꯅꯤ ꯍꯥꯏꯕꯗ ꯃꯥꯁꯦ ꯁꯨꯝ ꯃꯣꯏ ꯑꯩꯒ ꯑꯗꯨꯝ ꯂꯣꯏꯅꯅ ꯂꯩꯕꯅꯤꯅꯅꯦ
kari haitare migi makok kana toba ngamba hypnotize ka haibo hypnotize are migi makok ta control toba ngamba adumaina tawre aba makse mingonda moithem tawbase achi yamna hayaba asina ni aina su phatlauna thajaraga magi awaba uraga pirubase asina ni aba Susmita Ahumbamna haiba karwa chauba nupi singi mawa punumak dumaina loina kumbani chumme ase kaigina di matudana laura sumawa dana singba moy hadi komedana aduna niaba aduna ni singba moy na asmaina hairise singba ngamdrasu kaisum kaide aidi haire nang singba ngamoy aigi jumda leiba pot ama pithorga ai singdo harga kokloide aigi adu jamna tension laura kana de ai sa sok na bagini emna su huji isa sok na lairi kok chingna kok thangbat pamde huji ba video semi se ai kyam wana ai semi na haibado ai thandana khangya ba ado ai na isa so isa na so moina yaubi gadab sunate yausu Seileza hai maneko Seileza na che yam nungaite che gi wari se haujiki matam se chinda phaba phabina namna leire pukchel sengbadi yamna tange makhoi se kaisu nungaiba ngamoy makhoi gi awaba oina khanba migi awabana kaisu leitana khanba mathamoido sengna hairadi phadauba lo lidubu isor soidana warakani moy chumme saleja migi awabani haina laudaba moigi awabani haina lauraga asumaina engonda namthak tawbirami se isorna di adum uni kayam apa mino kayam fataba mino adusu ichina mayamna adum hujik magi mong matause asese ga dum khangbirania ba mai mong matause kamaina noina haibado adoidi iyamba ibo halna yamna nungaite ko ichan kadawni iyamba nachalna sumaina migi awaba urna mateng tawruba haisana aigi engonda su awaba isada su tengban bu oina laire kadawruni wakanse magi pesa se singdoktre ba wakanse aidi nungaibam khangaroi ba ise ado yangna ase segi solution amadi prokta badi yara roi ado idi chi anu khumanna comment tawre ba akhoi gi sumi gonda pesa mayam mangna leire aduga badnamna akhoina phangle mi tinaba yam thajanu si mi jam phatrabani hoi che anu mi se akhoine isagi ne na khanna mateng tawbo se mi na di akhoi se isagi ne na khande aba adoidi aloiba commenta asigi comment se kari mind ta pirak pano khangre ise aina thangat kriba mamangi video do aigi wakanda nungaijada ba mayamda adum phongdok chabane adoiduga asigi comment se la ise asigi comment se kari mind ta taraga comment se pirak pano ado irei sunate emoji pirak panya ba no pagi emoji pire ba asemdi aina dum hapa mage screen da asigi emoji se kari wakhanda pirak pano mana maya katho oi mami te mapi tai nu isibo ayu nupi male ase nupi ama oraga nupi amagi awaba khangdana nupi amagi awaba matamsiga maya kathokna noklei sibo kari wakhanda nokningino ayamta hangningi kari wakhanda nokningino asebo aina hujik thoiba thodokse nona tho amadi nungai gadro comment se r singha ina r singha 6096 aina layeba mana nokpagi emoji pireja kari wakhanda pirei no ai khangdre ado nangonda khali mina sumaina ayonda tawbiri sumaina tawbidaba lai khoromo akoi di migi awaba do kono din nokte aduna migi awaba uraga nungaite haina imonda khalleba nungaite he haina farasu patrasu nungaite he na khalle aduna migi awaba matomda kono din nokna ganu isada churung bani semadi haining yaba
ꯑꯗꯣ ꯑꯁꯤꯒꯤ ꯀꯃꯦꯟꯁꯤꯡꯁꯦ ꯑꯩ ꯃꯇꯥꯡꯁꯤꯒ ꯀꯃꯦꯟꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗꯦꯅ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯐꯣꯟ ꯇꯧꯔꯦ ꯐꯣꯟ ꯇꯧꯕꯗꯣ ꯃꯥꯅ ꯑꯗꯨꯝ ꯍꯜꯂꯛꯑꯦꯕꯀꯣ ꯐꯣꯟꯗꯣ ꯀꯛꯊꯠꯂꯒ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯇꯥꯃꯤꯟꯅꯔꯁꯦꯕ ꯑꯗꯨꯒ ꯇꯧꯔꯤꯅꯤ ꯃꯣꯅꯤꯀꯥ ꯑꯩ ꯃꯊꯪ ꯊꯥꯗꯔ ꯀꯩꯅꯣ ꯑꯩ ꯂꯥꯛꯀꯅꯦꯕ ꯑꯗꯨꯒꯗ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯀꯔꯤ ꯃꯊꯪ ꯊꯥꯗꯅ ꯄꯩꯁꯥ ꯄꯨꯕ ꯂꯥꯛꯇꯣꯏꯔꯣ ꯍꯧꯖꯤꯛ ꯃꯣꯅꯤꯀꯥ ꯁꯨꯛ ꯀꯨꯏꯅ ꯉꯥꯏꯕ ꯃꯥ ꯃꯊꯪ ꯊꯥꯁꯤꯇ ꯉꯥꯏꯕ ꯁꯨꯛ ꯀꯨꯏꯕ ꯉꯥꯏꯔꯤꯕꯩ ꯉꯥꯏꯕ ꯑꯗꯣ ꯀꯩꯗꯧ ꯍꯥꯏꯅꯣ ꯍꯥꯏꯔꯛꯑꯣꯕ ꯔꯟꯕꯤꯔꯅꯁꯨ ꯄꯩꯁꯥꯗꯣ ꯁꯤꯡꯕ ꯉꯝꯃꯣꯏꯅ ꯍꯥꯏꯔꯕꯅꯤꯅ ꯃꯥ ꯁꯤꯡꯗꯁꯨ ꯑꯩ ꯁꯤꯡꯒꯅꯤ ꯃꯣꯅꯤꯀꯥ ꯃꯥꯅ ꯁꯤꯡꯗꯁꯨ ꯑꯩ ꯁꯤꯡꯒꯅꯤ ꯅꯪꯅ ꯀꯩꯗꯧꯅ ꯁꯤꯡꯗꯣꯏꯅꯣ ꯍꯥꯏꯔꯣ ꯆꯍꯤ ꯁꯤꯡꯒꯅꯤ ꯑꯃ ꯑꯩ ꯃꯈꯥꯏ ꯐꯥꯔꯛꯑꯦ ꯃꯊꯣꯏꯒ ꯃꯍꯨꯠꯀ 25,000 ꯐꯥꯔꯛꯑꯦ ꯅꯪ ꯅꯨꯄꯥꯅ ꯅꯪꯅ ꯁꯤꯡꯒꯅꯤꯅ ꯍꯥꯏꯕꯅꯤꯅ ꯑꯗꯨꯒꯤ ꯚꯔꯣꯁꯥ ꯑꯃ ꯄꯤꯈ꯭ꯔꯣ ꯅꯪꯅ ꯁꯤꯡꯒꯅꯤ ꯍꯥꯏꯕꯒꯤ ꯁꯤꯡꯗꯁꯨ ꯏꯟꯅꯔꯣ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯄꯤꯅꯤ ꯁꯤꯒꯤ ꯊꯥꯁꯤ ꯃꯅꯨꯡꯗ ꯄꯤꯅꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯏꯔꯒ ꯀꯩꯅꯣ ꯄꯤꯈ꯭ꯔꯣ ꯃꯣꯅꯤꯀꯥ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯛꯀꯦ ꯉꯥꯏꯈꯣ ꯑꯗꯣ ꯃꯥꯛꯅ ꯍꯥꯏꯔꯛꯏꯁꯦ ꯃꯥꯛ ꯃꯊꯪ ꯊꯥꯗ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ ꯐꯣꯟꯁꯦ ꯇꯧꯔꯒ ꯃꯥꯛꯁꯦ ꯃꯊꯪ ꯊꯥꯗ ꯂꯥꯛꯀꯅꯤ ꯃꯊꯪ ꯊꯥꯗ ꯂꯥꯛꯄꯁꯦ ꯃꯊꯪ ꯊꯥꯗ ꯂꯥꯛꯑ ꯄꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯃꯊꯪ ꯊꯥ ꯂꯥꯛꯑ ꯀꯩꯗꯧꯕꯩ ꯀꯔꯤ ꯇꯧꯔꯒ ꯄꯤꯗꯣꯏꯅꯣ ꯑꯀꯝ ꯄꯨꯕꯩ ꯂꯥꯛꯇꯣꯏꯔꯥꯅ ꯍꯥꯏꯗꯨꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯥꯏꯗꯣꯛꯇꯦꯕ ꯄꯤꯕ ꯉꯝꯒꯅꯤ ꯉꯝꯃꯣꯏ ꯃꯥꯏ ꯅꯨꯄꯥꯅ ꯄꯤꯗ꯭ꯔꯁꯨ ꯃꯥ ꯄꯤꯒꯅꯤ ꯍꯥꯏꯌꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯐꯝ ꯀꯔꯤꯝ ꯈꯪꯗꯦ ꯑꯩ ꯋꯥꯈꯜꯁꯦ ꯍꯥꯏꯗꯤ ꯃꯥꯏꯟꯁꯦ ꯑꯇꯣꯞꯄꯔꯣꯝꯗ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯊꯝꯒꯗꯕꯁꯦ ꯃꯥꯒꯤ ꯃꯄꯥꯟꯗ ꯊꯣꯛꯑꯁꯨ ꯏꯃꯨꯡꯗ ꯂꯩꯔꯁꯨ ꯅꯨꯡꯉꯥꯏꯐꯝ ꯂꯩꯇꯦ ꯏꯊꯟꯇ ꯂꯩꯕꯅꯤꯅ ꯔꯨꯝ ꯃꯅꯨꯡꯁꯤꯒ ꯃꯄꯥꯟꯗ ꯊꯣꯛꯑꯁꯨ ꯃꯤꯁꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯐꯪꯅꯩꯌꯦꯕ ꯑꯗꯨꯅ ꯏꯀꯥꯏꯕꯁꯤꯅ ꯃꯤꯁꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯑꯗꯩꯗꯤ ꯃꯤꯁꯤꯡꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯦꯅ ꯈꯟꯕꯁꯤꯅꯅꯦ ꯏꯊꯟꯇ ꯑꯗꯨꯅ ꯀꯣꯛꯁꯦ ꯆꯤꯛꯑꯦꯕ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟꯁꯦ ꯊꯣꯛꯇ꯭ꯔꯤꯕ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯐꯝ ꯀꯩꯁꯨꯝ ꯈꯪꯉꯔꯣꯏ ꯑꯗꯣ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯃꯇꯥꯡꯁꯤꯒ ꯑꯁꯤꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯐꯝꯗ ꯍꯥꯏꯗꯤ ꯋꯥꯍꯩ ꯑꯃꯗꯤ ꯊꯝꯖꯒꯦꯕ ꯑꯗꯣ ꯃꯌꯥꯝꯁꯨ ꯀ꯭ꯋꯦꯛꯁꯟ ꯑꯟꯁꯔ ꯇꯧꯅꯩꯌꯦꯕ ꯂꯣꯏꯅꯃꯛ Q&A ꯇꯧꯅꯩ ꯑꯗꯣ ꯑꯩꯁꯨ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯐꯝꯗ Q&Aꯒꯤ ꯑꯃ ꯊꯝꯖꯒꯦꯕꯀꯣ ꯋꯥꯍꯩ ꯑꯃ ꯊꯝꯖꯒꯦ Q&A ꯑꯃ ꯊꯝꯖꯒꯦ ꯃꯌꯥꯝꯅ ꯀꯔꯤ ꯀꯔꯤ ꯍꯪꯅꯤꯡꯉꯤ ꯑꯩꯒꯤ ꯃꯐꯝꯗꯒꯤ ꯀꯔꯤ ꯀꯔꯤ ꯈꯪꯕ ꯄꯥꯝꯃꯤꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩꯒꯤ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯁꯦ Q&Aꯒꯤ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯗꯣ ꯀꯔꯤ ꯀꯔꯤ ꯈꯪꯉꯤ ꯍꯥꯏꯕꯗꯣ ꯏꯆꯤꯟ ꯏꯅꯥꯎꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯀ꯭ꯋꯦꯁꯟ ꯇꯧꯕꯤꯔꯛꯑꯣꯕꯀꯣ ꯑꯗꯣ ꯁꯤ ꯍꯥꯏꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯁꯤꯁꯦ ꯑꯗꯣ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯩ ꯑꯁꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅꯗꯤ ꯇꯧꯔꯔꯣꯏ ꯅꯥ ꯄꯥꯏꯔꯦ ꯑꯩ ꯄꯨꯔꯥ ꯅꯥ ꯄꯥꯏꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯤꯒꯤ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯑꯩ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯔꯨꯕ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯃꯥꯡꯕ ꯑꯣꯏꯔꯝꯃꯦꯕ ꯑꯩ ꯏꯁꯥꯒꯤ ꯑꯃꯥꯡꯕ ꯌꯥꯝꯅ ꯑꯣꯏꯔꯝꯃꯦ ꯑꯗꯨꯅ ꯃꯇꯥꯡ ꯁꯦꯌꯔ ꯇꯧꯔꯛꯀꯅꯦꯕ ꯃꯥꯒꯤ ꯃꯔꯝꯗꯅꯦ ꯃꯥꯛꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯁꯣꯂꯨꯁꯟꯗ ꯂꯥꯛꯑꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯐꯝꯗ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯑꯗꯨꯝ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗꯁꯨ ꯑꯋꯥꯕ ꯃꯇꯝꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯃꯃꯥꯡꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯛꯄꯤꯒꯅꯤ ꯃꯇꯥꯡꯁꯤꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ